Ywkhre lambida Kuki Khutlai Paibasinggi sathrakhiba ambush aduda Leikhidraba mi ki masing ahum Ywkhre. Ahum asigi manungda Amadi Nupi ni thautok asigi matungda hauzik litan area akanba mawongda Khuthoknaba Houkhre. Imphal yauna mafam kayada leiriba tangkhonsing mayumda halaknaba khangankre. Adum oina mangasigi laibak thiba TM Kasom village Ywkhre'gi thaudo adugi matangda Kuki Zo Councilna clarification notice thorakre. Babina hospital gi ambulance nungna chomjilakpadagi kaire yaningdaba phongdoragli. Ywkhre'gi TM Kasom detector oktona misa mani hatkiba thawong CM yumnam khyamsana akanba mawongda condemn tawbaga loinana Ywkhre si yapiragani militant sing phanaba operation su Houkhre hairi case asi NIA da sinaragani haikre. Ywkhre lambida tangkhon misam ambush tawduna hatpagi thawong kokomina condemn tawi Kuki nako terrorism Manipur gi sing da su mathi phongdurakpa hengalakle Manipur gi chief minister na shanti hanjile haiduna soirol londuna leire kokomi. Ngarangi Khurai gi rally da miyoi kaya sopa nangle. Miyamna khangnadaba laina amana malemda miyoi la kaya marom siali. Apunbagi saktam thugaina balengangna politics tawbiganu TS Rani. Census pangthokpa yaroi haibagi kholau tabidre census tawbada sinagadaba polamsing Imphal post office pairaga leiramle. JAC amadi Manipur ngaka wari sanaraba matungda mediada yanabada leire haina phongdokhiba wafam adu wahai soikibadagini sabsana yanaba ama leitri masigidamak lebak miyamna ngakpigani haina media gi thongda sengdoksari haina Chonglaubi misigi JAC na phongdorokli JAC ga lengaka gi marakta wafam amata yanakhiba leite lebak miyam ga puna chaminaragani JAC ngasigi ahing nongyai-dagi numit mangani Manipur pumba total shutdown lauthokre Chonglaubi thawdokpu yaningdaba utuna total shutdown lauthokhibani April 15 phawbagi manungda Chonglaubi gi pikliba angang amadi misam hatpada chenabasing lengangna phaduna miyamda sinagadabani JAC numit mangani total shutdown lauthokhibadagi oinpam singda miyamna thaw launadaba kiu lepnare Waheng Leikhidraba maira ready chapa Houkhre. Mihatpa puthokri fawbu isagi haksang lawbu ngamloi. Paisaga isagi thawaiga yasinaba su pamde Leikhidraba angang anigi mama.